पाउजेद युमफम ओइबा मरुइबा पाउ खरा अपडेट तौजरी इसागी लंबीदी इसाना सेमजगदबनी पांथुंगफमना नाहक पंगाइरे अइखोय मियोइबा खुदिंगमक मपुंग फाना लौसिंग ग्यान लैरगा पौलखिबा नते पौलकपा मतमदा मियोइबा खुदिंगमक चप मानना पौलखिबा ngaktane अयैगे अकोइबदा लैरिबा अमदि इसान होनखिबा अदुगी मखा पोन्ना खेनलकपा ngaktane ख्वाइदगी हेन्ना मरु ओइरिबसी अइ इसाने अइगे अकोइबदा लैरिबा कनाना फरबसु इसान होनत्रबदि पुनमक अइगे अकोइबदा लैरिबा कयाना फरबसु इसान होनत्रबदि पुनमक अरेंबदा तागने खोंथांग खुदिंग इकाइबा नंगनी ngasi वाना लेरबा महकदु मसान होनजबदगी नुंगाइकिबा क्या मिचनो उरे नागोंग तारे मखोइना नुंगाइबा उरगा उबसिंग कलकनरी अदुबा मखोइना फिबमदु यौरंगना पफोनाबदा कयामुक यामना वाखिबगी हाइबदुदि नोंगमदसु खंजिलुदे नाइनरुदे वादना नुंगाइबा कानाबा लेबगे अमरोमदा नुंगाइना लेरंबा मियोइ क्या मसाना होनदबना तुंगी पुंसिदा वाना हिंखिबसु उबिरमगने मपा मपु हक्तकदगी वाना पाइसिनजरखिबा मरल मथुंग क्या ngausinaduna अरेंबदा मांखिबसु कयाने ngasi wariba mahaktu punsigi oina wagani haiba leite नुंगाइरिबा महकसु सोइकिबा मिकुप अमदा दुमक वाखिबसु याय ख्वाइदगी मरु ओइरिबसी होनबा तंदबा मांगोंदगी आइनि हेनबा होनगनी खन्ना थमोइसिंग होनबदुनी आइजनिंगे वाखलदनी बखक्तनसु याद्रि थबक्ता ओंथोकपगी दरकार ओइरे मतंग असिदा अइबना मरु ओइना इंखलक्लिबा नहारोलसिंग अमदि मखोइबा ngakpi senbiriba mapa mama ओइरिबसिंगदा वाफम खरादं थमजगे मियोइबा इखोइदि इंखलक्पा मतमदा होनजरिबा तौजखिबा अदुगी महि चाजबने इंखलक्पगी मतम हाइबसिदि नोंगलै नोंसितकी मतौगुंबनी हाइनरिबने अफबबु ओइगेरा फतबबु ओइगेरा औ औबा नोंगलै नोंसितकुम हुंगदब मतमने ममा मपा ओइरिबसिंगी ख्वाइदगी वाजबा ख्वाइदगी पाखसबा मतंगसु ओइरिबने ओइफमसु थोगले अंगांग ओइगेदा फरकिबा कया मतम असि यरुपदा लंबीदा सेरानना चटकिदुना इमा बाबागी आशा कया काइखिबसु यावदबा नते इंखलक्लिबा तुंगी जोंबी ओइरकदोरिबा नाखोइदि होनगदबने होनबदा ngamdaba leite kaurose ngasi nahakna wana honajabagi mai sungsoi soidana nahakki tonggi lambida phangane ngasi nahakna nuai thoklaba ima babagi maral mathumna nuai gani khanna arembada matam mangalaba nasana nasagi khongda singjangna jansin jabagumbane nasagi lambi nasana kakta charabani kaurose nasana kan hona jaraba karigumba khudung thiba kharadage nahakki panthung yahodaba thoklabasu panthung duki manak phawbadi yawayai lamjen tana bhaibasi athoi hen adum leigane adubu miyamdagi henabadi honagadabane asiguma matam asida mama mapa oiribasing oja guru oiribasing amadi akoibade leriba phibam singisu yamna makha pole mama mapa oiribasing masa singgedamak thamoi sing honajaraga madugi mahisu masa singdagi phangane masa oiribasing gi aglo oijari pa mama mapa oibasing na phatabadagi ngaglo oijari pa mama mapa oibasing na phatabadagi ngaglo aduna saugatliba masa sing adu ayambana seranan adum chakhiba uri tare खुदमोइना इमुंग अमदा लाइमिनारिबा मपा अदुना यु तोइना ngautuna natragana fataba lambida khongdarakpadagi imung manung nungtegi ningai sangdanarba masasing adugi thamoida fatabagi mami adum takhiba tabane iramdamsigi mama mapa oibiribasing isagi damak hingbiyo charana mata sarabasu makhoibudi asuhami amo henge khan honabiyo masa oiribasing nasu ima babagi aningba thamoigi ihul khangna thong khongthangse nasagi lambidi nasana semjagadabani arembada matam mangaloise ngasi haiba numitsi nahakki punsida amuk hllklaroidabani ngaklo oiriba ima babagi marumda nahakki panthung jongna phonase matamaduda ugani punsigi hingbagi nungaiba mahau adongki M.Somen sing lecturer in mathematics langmaidong higher secondary school langmaidong makha tarakpa atopa pau amadana mobile phone amadi Computernachingbada Dark Mode sijinnabana mitkidmk henna kannahnbra haiba singi matangda Khngminnasi Dark Mode की affecting सिंग मतंग researching में एक पपुंग फाना result पुरप ngam kadaba yamna wale adobo mioi kharana di dark mode sijinnabana makhoi da kanaba bi haina claim tawe dark mode pamjaba mioi sina claim tawri madudi makhoi na pari ba mayik aduga background aduga gi marakta contrast hen kalale theory gi matung ida di masina device ta uliba mayik sing pabada hena nuai hengani screen da kuini yengduna madudu uliba mayik sing matam sangna paduna leiba हाइबसना आई स्ट्रेन अमदी आई ड्राई आई की खुदुंग चादब थोकन बंगम मरमना डार्क मोड असी सिनदुना चैंग तौब याय ब्लू लाइट ता एक्सपोज तौबना तुंब यादब अमदी आई स्ट्रेन सिंगब खुदुंग चादब सिंग थोगली हाइन उटकिब लेखरे डार्क मोड सिनबना ब्लू लाइट ता एक्सपोज तौबगी चांग हंथनब ngamba याय अदुबो हाइरिब कानब अदु ममसिलक्लब मतमदा मरुवैना अमम मफमदा लेब मतमदा स्क्रीन की ब्राइटनेस हंथलगसु फंगब ngamba याय Dark mode sijinnabana device adugi battery khangba hengadan bangamba yai adubo masimaktana haksen gi oiba kanaba makti nate aduba screen da yamna yengba mioi singi wenadi makoi gi device adu charge tawdana
सिन्नब याबगी मतम अदु पुंग अमा नत्रगना अनि हपकलकबा हाइबसना मित सोहनबगी चांगदे हेंगादनबा याय डार्क मोड सिन्नबना मित के लायोंग सिंद मतेंग पांबा ngamba याय लायोंग खराथि मित पोंगाक थोकनबगीदमक amadi blue light exposure hanthanarbagidamक डार्क मोड सिन्नबा हौबा यारे हाइबा ताकपा ngame खुदमोइना ड्राई आई टोइन तौबा आई स्ट्रेन नत्रगना नाबा टेंशन अडक नत्रगना माइग्रेन चांग हेंगतपा तुम्बा यादबा नत्रगना तुम थनबा खोनबदा वाबा मिदोबगी थवोंगदा अकाइबा थोकपा असिना सिंगबसिंगने अकंगनबा मित के लायोंग सिंग मयुकनबा हौरकलबा अमदी जुमदा तौबा ट्रीटमेंट सिंग नत्रगना ngakthongnabagi section thawang sinda kanaba phanglaktragade doctor da yangthokpa mathau tagane maghada piriba symptom sing asiki manungda amba hekta mayuknaba horaklabadi doctor da yangthokadabane symptom sing adudi akanba mungda eye strain leiba natrakana naba chronic dry eye over the counter medication sing sinarbasu kanaba phangdaba mongda toina kokjik pa natragana migraine ki khudong chadaba mayungnarakpa midubagi pangal antharakpa mid ki infection ki udam leiba asina singba panba yai dry eye strain abadi insomnia na singba khudong chadaba singa se blue light ta ka hena expose to ban thogan ba yai hariba symptom sing asigi treatment sing oina tawbi yaba khara haiba taragati insomnia ki dambak melatonin supplement natragana doctor gi prescription mathau taba tumnaba hidak langthak dry eye gi damak corticosteroid eye drop natragana anti inflammatory medication eye strain gi damak prescription eye glass panbayai eye strain dagi ka thoknaba amadi blue light exposure anthanarba gi damak tawba yaba singde ising marang kaina thakpa masinamit jauna haksang pumbu paningthina lubricated oihenduna thambada madeng pange screen da yengbagi thong adugi hek pothaba AAO na recommend tawbagi matongina screen sinabada minute kun kudingi yamrabada second kun pothanaba haire numidang tumba matamda tumpham kada phone thamdaba over the counter eye drop sinadana mitpo lubricant tonba masi matam sangna computer sinaba mioi singidamak jamna kanai ningsingada wafam di dark mode sinabana screen da kuina yengbagi thong chathaba mioi sing kharagi oina eye strain amade dry eye ge khudong chadaba mayuknabagi sang hantan bayai adumoinamak dark mode sinabana device adugi battery kuina chatpagi sang hengan banatana atoppa kanaba sing pi haina prubdauba akataba khudam sing phangba leitre dark mode sinaduna changing tobada mangjabana trakana mitta sokanba karisu leite adubo eye strain amadi dry eye da singba symptom sing makhatana asum bayuknaduna leiragadi doctor de yangthokadabane atoppa pau amadana muslim gi chatnabi da phumjen khraba hindu nupa amagi mongpham saudi government thidokpa ngamkhre मुसलमान सिंह के चनाबी मतुक इन फुमजन खरबा असिब हिंदू नुपा अमगी मोंगफम सऊदी अरेबिया गवर्नमेंट थिदोक्तुना मसक ताकपा ngamkhre माकी असि भागसांग दु मोंगफमदगी लोकलगा इंडिया द पुरंगनादबा खनारी हाइना सेंट्रल गवर्नमेंट ngasi दिल्ली हाई कोर्ट खंगनख्रे कोर्ट अदुदा एक्सटर्नल अफेयर्स मिनिस्ट्री न फोंगतुखिबा मतुंगिना जेडा द लेरिबा इंडियन काउंसिलेटना सऊदी की कोर्ट अमद लीगल प्रोसीडिंग चतदुन असिबा मियोइ अदुगे हागसांगी सरुक सिंह इंडिया द अमुक खना पुरकना पथबक पाइखली हाइबा वाफम फोंगदोखे Saudi Arabia da laikhitraba Hindu community mioi adugi loinabina maki mapuroibagi haksagadu imung manungda sinabiyo Hindu lainingi satnabi matungina aroiba matham mangam pangthoksage aina Delhi High Court da tharaki petition amaki matangda ngasi High Court adugi Justice Pratibha Am Singh gi pas na satagiba hearing the External Affairs Ministry na court da wafama si phangdorkibane India dagi Saudi Arabia da satkhiba Hindu community gi nupa adu Islam dharma satpa mioi ni aina jeda da leiba Indian consulate ki official singna ikhan khanthawdaba mongda death certificate pirubadagi musalman oirabiningduna Islam dharma ki chadabi thorom sing pangtoktana phumjen kibane laikhitraba mapuroibagi haksang adu phangna bam khuding question chenduna thirakki biloinabi aduna sahi asigi marsta da high court aduda wakala kibane high court aduna external affairs ministry da akan direction pibituna akangaba patamgi manungda Saudi Arabia da phumjen khraba mapuroibagi haksang adu purakhanna ba thabak paikhat piu ajar kibane Saudi da laikhitraba matungda musalman am oina logduna lana phumjen khraba mioi adugi haksang India da puraknaba external affairs ministry na hauji akanba khongtang locally aina ministry adugi mot chinduna wanga keba central government gi standing council ripudaman singna court aduda phangdokhe high court aduna su external affairs ministry na locally haiba khongtang sing aduda janingba phangdokhe ba galodena hirambasida haithoi sing doraba expert am government gi mateng pangna bagidama court aduna appoint tokhe yamna nungaitaba atoba pau abadaso Assam da mioi tariet Iraq naduna sikhre Assam gi Biswanath amasung Dibrugarh district Rangboli View Festival kamari renana
Turelsingda irujaba chappada nupi ama yauna jamdrabada mioi taret iraknadona sikre ain official sing ngasi phongdokre. Official sing duna phongdokpa matungina Bestwana district ki sudida ngarang mioi manga giladari turelda iraknadona sikeba kaloinana Dribugar district ki kalkhowadna mioi ani bor heading turelda iraknadona sikhe magoina haiki giladari turelda iraknadona sikeba sing adugi manungta Bargaf mantri sai kunmathoi amasung sukana mantri sahi konithoi suraba machin mapwa yaure makoi sing adu ngarak rangoli bihu festival ga mari lainana turel sing adu irujaba chatpada laibak thiba thodok tu mayukna khibani haina official sing na phangdorakle lupa crore chama yankai gi heroin ga konnana pakistani nipan phare hiyamada lakiba pakistan macha nipan ngasi lupa crore chama yankai rongi heroin ga konnana gujarat coast manakta gi phare haina state ATS na phangdokre ATS ki serola mada phangdok pamatungin akak na papaw phangpadagi ngasi ayuk angan bada coast district ki jakau fort manakta chataba operation amada hi adu gujarat anti terrorist squad amasung indian coast guard ki apan batim amana phabane hi adu phare ba phapamadu international maritime boundary line mayanak na leibani aina su serola na phangdorakle makha tarak ba ado papaw amada su laman khumba mihatta imung amagi mioi taru Thanggol na Lenduna Hatkhre Mamang da thokiba thokdok amagi matangda laman khumba manba mihat amada Baisakapatnam ki pendur thi kauba mafam amada leiba imung amagi Angang ani jauna punna member taruk ngasi halamba thengnare haire police ki paw matungina afal raju kauba equis amana Thanggol lama paiduna laglaga imung adugi mi taruk tamthiba mihat hatok lambane miusing adugi manungda angang ani ga loidena nupi ahumsu yaukre haire victim oraba imung manung adugi jumburen ramarau kauba mi amaga Afal Raju anigi marakta mamangda janada bathodo khara laike ngasi angan bayukta ramarau gi imungi miosing aduna kandatum tharinge gi charakta equis aduna jum aduda changlak laga mihat adu chatharambani haire thaudoga dugi matangda laikai gi miosina police ta pau pi ki pagaloinana kumja lising ani taraga nipan gi matamda Afal Raju amasung ramarau anigi marakta ningai sangdana bagi thaudok ama laiki anasu khunja sing police ta phongdorake haire ain kaina mi gi yumda changduna mihat pagi charge mahuk naraba Afal Raju police na phagat pangam khre haire Arwibeta content singa sige maroi pa pau khara asi pa pau dam jariba Manipur local news YouTube channel amadi Facebook page asidagi yengbiri bopuna pathaga chari channel asina tumta kannahnbra subscribe tawbidri bhasna subscribe tawbir moloinana like and share tawbusu gawbi ganu plambo amakhana thaga chari